Ngasigi wari asi James kini. James contractor amani. Mahak ikui kuidringaida Bangalore lakpane. Mana Bangalore lakpa kuidringaida magi construction gi thabakta yamna nungaiba asoi angam yaudaba oirame. Magi mamangi thabakki work coaching fajabana maram oiraga. Mana magi ahanba government project su fanglame. Pireba project asi yamna sawba project budi natte. Adubu James na thabak adu loisinabagi damak construction gi thabak atai digi hena thabak aduna thabak ka chana daba makai paisa yamna phanglame. Project adu yamna liraba yum amabu tugai gadabani. Mana mafam adu hana kamai tawba mafamno yengnaba mana yum thugaiba expert amabu puduna chatlame. Expert adugi mamingna Ramanan. Ramanan Bangalore masani. Aduna James na mi atai gi mahut Ramanan pubuna phagani haina khalame. James na gari adu yum adugi mamangda khambaga. Ramanan yamnang ame. Makoy anina yum aduda yawga. Ramanan hatu karino ngangba horake. Mahak humang na mapikang ake. James na mana pakatpadu uraga. Mabu ising pitha ame. Aduga nang khangawduna karino tawra ibido haina hanglame. Ramanan na pakhumoy na hairake. Sir, masiki yum asi Teravera House haina kangnabani. Masi asama mafam amanate. Masigi yum asi butam nabani. Ramanan gi wa adu taraba matong mikup kharagi oina makhoi ani tuminin lairame. Adubu James khangnong nolakki. James na no aduna hairake. Hoine mi leinadaba achawa yumsing ase but loina laibani. Masi hairaga James gari dagi kumtharaga yum adugi maikaida chatlame. Ramanande gari dagi kumthar amde. Gari manungdagi James bu yum aduda chatanaba haina kanna lauduna lay. Manungda sangbiganu sir. Manungda sangladi khudong thiba nangba yai. Ramanan yumgi manungda sanglaoi haiba James na khangi. Adugi mana ma matomda yum adu yengnaba changakhi. Yum adu yamna sawi. Adubu yamna phibamdi saramde. Mapanda koling haigatlaba gari ama khamaga lairame. Pumnamak observe tawraduna James yum adugi manungda sangame. Yumgi manungda hausi fawa furniture phanam ama taadun lairame. Aduga painting mayam amasu thetun lairi. Adubu pot khudimakta upul thange. James na painting amabu urame. Painting aduda nupi ani punna lepminai. Nupi ani asi ubada machin manaw male. James na mifam hongdaba makai painting aduda yengduna lairame. Matam asida yum manungdagi piano khongbagi mukon tarake. James ngaame. Aduga mana koilei leiraga kadaidagi nukhongda ibise haiba yengame. Aduda mana hallgi kachin amada ka ama urame. Mafam aduda piano ama lairame. Adubu mana piano adu ubaga hausik mana makhon amada takidre. James na onthorakpada painting aduda nupi ani nipamba adu amakakta leptun lairame. Masi uraga James karino tawribasi haiba kari amata khanglamde. Mana thoibasi karino haiba fajana khangba ngamdringai ka manungda laiba piano adu yamna fajana khongba horake. Makhon asi tabada piano khongba fajana haiba mi amana khongakpa male. James na piano aduda yengbada piano gi ki namduna lairame. Adubu mafam aduda ki adubu nambinaba mi amatati lairamde. James hojik pakhalake. Aduga mahak masa adu yamna ki khalake. Mana lakhiba lambi aduda amuka gari gi maikaida chatlame. Adubu mana thonggi manak hek yauropaga thong adu masa matomda James ki mamangmaktada thingjingirame. James amambana thalaba yumjau aduda thong lonchinkre. Ma kanna thong thinba horke. Mana thong adu kanna thilingaida kadaidagi no khangdaba maikhuna ka adu pumamam girame. James khangawdana wanthakirame. Matam khara lairaga mana mikap tholakpada mahak makokta soadun lairame. Magi mamaida kanano amana khotpadagi dakphamsu tarame. James gyan tarakpaga thong adu amuka thilame. Mana kanna Ramanan bu kaurabasu
ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯖꯦꯝꯁ ꯑꯊꯨꯕꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯪꯊꯍꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯎꯄꯥꯏ ꯊꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯊꯛꯇ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯆꯣꯡꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯦꯝꯁ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯇꯩꯗ ꯆꯪꯕ ꯀꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯎꯄꯥꯏ ꯑꯇꯩꯁꯨ ꯂꯩꯇꯦ꯫ ꯖꯦꯝꯁ ꯃꯁꯥ ꯑꯗꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯁ꯭ꯇꯦꯌꯔ ꯂꯩꯕ ꯐꯥꯎꯗꯤ ꯌꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯊꯥꯡꯖꯤꯟꯕꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯂꯥꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯖꯦꯝꯁ ꯑꯊꯨꯕꯗ ꯃꯅꯤꯡ ꯑꯣꯟꯊꯣꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯖꯦꯝꯁꯅ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯀꯥꯔꯤꯕ ꯃꯈꯩ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯖꯦꯝꯁ ꯈꯣꯟꯖꯦꯜ ꯑꯗꯨ ꯏꯒꯅꯣꯔ ꯇꯧꯔꯗꯨꯅ ꯁ꯭ꯇꯦꯌꯔ ꯑꯗꯨ ꯑꯗꯨꯝ ꯀꯥꯔꯝꯃꯤ꯫ ꯖꯦꯝꯁꯅ ꯃꯊꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯀꯥ ꯑꯃꯗ ꯃꯥꯅ ꯊꯣꯡꯅꯥꯎ ꯑꯃ ꯎꯔꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯆꯪꯕꯗ ꯖꯦꯝꯁꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗ "ꯗꯣꯜꯁꯤ ꯔꯨꯝ" ꯍꯥꯏꯅ ꯏꯕ ꯎꯔꯝꯃꯤ꯫ ꯖꯦꯝꯁ ꯃꯁꯥ ꯑꯗꯨ ꯁꯣꯛꯅ ꯁꯣꯛꯅ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯈꯤ꯫ ꯃꯥꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯨꯕꯗ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯎꯔꯒ ꯃꯍꯥꯛ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯄꯣꯛꯑꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯄꯠꯊ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯌꯥꯎꯔꯝꯗꯦ꯫ ꯖꯦꯝꯁꯅ ꯌꯥꯝꯅ ꯑꯀꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯛꯑꯝꯃꯤ꯫ ꯖꯦꯝꯁꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯌꯦꯡꯉꯨꯕꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯑꯁꯤꯕ ꯃꯤ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯑꯗꯨ ꯖꯦꯝꯁꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯦꯝꯁ ꯑꯗꯨꯕꯨ ꯎꯔꯒ ꯃꯁꯥ ꯑꯗꯨ ꯃꯅꯤꯡ ꯍꯜꯂꯝꯃꯤ, ꯑꯗꯨꯗ ꯃꯍꯥꯛ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯀꯛꯄ ꯃꯀꯣꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯐꯃꯨꯡꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯍꯧꯒꯠꯂꯛꯇꯨꯅ ꯖꯦꯝꯁꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯁꯥ ꯑꯗꯨꯒ ꯁꯝꯖꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯖꯦꯝꯁꯁꯨ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯗꯨꯅ ꯊꯣꯡꯅꯥꯎꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯑꯗꯨ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯖꯦꯝꯁꯅ ꯀꯤꯕꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯇꯧꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯃꯈꯥꯗ ꯔꯥꯃꯥꯅꯟ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯥꯅ ꯖꯦꯝꯁ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯍꯪ ꯑꯁꯤ ꯖꯦꯝꯁ ꯍꯤꯡꯉꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯔꯤꯕ꯭ꯔꯥ ꯁꯤꯅꯤ꯫ ꯔꯥꯃꯥꯅꯟꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯖꯦꯝꯁ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯀꯣꯛꯇꯒꯤ ꯏ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯊꯛꯇ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯥꯅ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯇꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯔꯥꯃꯥꯅꯟꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯖꯦꯝꯁꯄꯨ ꯂꯧꯈꯠꯇꯨꯅ ꯑꯊꯨꯕꯗ ꯃꯥꯕꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯖꯦꯝꯁꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯖꯦꯝꯁ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯔꯥꯃꯥꯅꯟ ꯖꯦꯝꯁꯀ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯖꯦꯝꯁꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯌꯨꯝ ꯑꯗꯨ ꯀꯔꯦꯝꯅꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯨꯝ ꯑꯗꯨ ꯑꯁꯦꯡꯕꯃꯛꯀꯤ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯅ ꯍꯥꯏ꯫ ꯍꯥꯏꯅꯕꯗ ꯌꯨꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯗꯣꯜꯁꯤ ꯑꯃꯗꯤ ꯕꯦꯂꯥ ꯂꯩ꯫ ꯗꯣꯜꯁꯤ ꯄꯤꯌꯥꯅꯣꯒꯤ ꯑꯣꯖꯥ ꯑꯃꯅꯤ, ꯑꯗꯨꯒ ꯕꯦꯂꯥꯅ ꯏꯪꯂꯤꯁ ꯇꯤꯆꯔꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯃ ꯌꯨꯝ ꯑꯗꯨꯗꯒꯤ ꯗꯣꯜꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯈꯤ꯫ ꯃꯤꯁꯤ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯕꯦꯂꯥꯁꯨ ꯅꯨꯃꯤꯠ ꯈꯔ ꯂꯩꯕꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯅꯕꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯗꯣꯜꯁꯤꯒꯤ ꯊꯋꯥꯏ ꯂꯩ ꯍꯥꯏꯅ ꯍꯥꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯖꯦꯝꯁꯀꯤ ꯄꯨꯟꯁꯤ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯥꯅ ꯀꯥꯎꯕ ꯄꯥꯝꯂꯕꯁꯨ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯂꯔꯣꯏ꯫ 2014ꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯦꯔꯥꯕꯦꯔꯥ ꯍꯥꯎꯁ ꯑꯁꯤꯕꯨ ꯗꯦꯃꯣꯂꯤꯁ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡꯅ ꯌꯨꯝ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯄꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ꯫